Army na kaubadagi Manipurda chatpani haiba EZI gi wafamda Supreme Court ngakre. EZI na tharakpa wakat amaga mari lainana ngarang Supreme Court at chathagiba hearing da Manipur gi wathoka mari lainana thizin binaba Army na hairakpadagi Manipurda thizin basatkibani haiba EZI gi wafamda Supreme Court ki Chief Justice D.Y. Chandrachud na angakpa phongdokre. Amaromda ngarang chathagiba hearing aduda EZI gi member mari gi mathakta phaba punba tawdanabagi matam Apex Court asina September 15 fauba sangdokpaga loinana numit asida hearing sathanaba khangankhre. Supreme Court ki Chief Justice D.Y. Chandrachud na lusingba bench ta ngarang sathagiba hearing aduda EZI gi maikaida lepkiba Senior Advocate Kapil Sibal na Apex Court asida hai EZI gi timama Manipur da chatluba adu lanai waina chatluba natte Manipur da thokliba irang asigi matangda local pausesing na unethical waiba amadi nakal namatagi waiba paudam pire masi yangsinbiu haiduna Army na haijarakpadagi chatluba nei warol adu tabada Supreme Court ke Chief Justice kari maramge Army na EZI gi kangbu Manipur da laghaningliba no haiba angakpa poi haina phongdokhe wafam adu da EZI gi council gi maikaidage Manipur da thokliba irang adugi matangda objective assessment ama tawbinaba Army gi maikaidagi laghaningkhiba nei thigaluba aduge report tha asigi anida phongkhe Mathangi numitta Indian Penal Court ki makhada EZI gi member singi mathakta FIR case laukhatpane masida natana Manipur gi Chief Minister na fauba report adugi matangda EZI gi mathakta wangangki haiba waphamsu Kapil Sibal na thamkhe Manipur Police na laukhatfa FIR case ani adu kakthat pinaba Manipur High Court ki mahutta Delhi High Court ta waina chanaba pautak pibinaba Kapil Sibal na pukhalakpa wafam amada Chief Justice D.Y. Chandrachud na wafam asi September 15 gi hearing da khananaba khangankhe amaromda EZI gi maikaidagi Delhi High Court ta wakanaba wafam adu Manipur government ke maikaida lepkiba Solicitor General Tushar Mehta na kanna yaningdaba phongdokpaga loinana wakatlabasu Manipur High Court ta waina wakatkadaba nei court asi hojik mathau ningthina tawre Barswell waiba mawongda hearing sathaba yai haiba wafam thamkhe Editors Guild of India ki maikaidagi Apex Court asida thangalakpa wakat ka mari lainana Supreme Court ki Chief Justice D.Y. Chandrachud na lusingba division bench ta ngarang sathakiba hearing aduda EZI gi member mari gi protection matam September 15 fauba Apex Court asina sangdokre Manipur wathoka mari lainana EZI gi senior member ahom Sima Guha Sanjay Kapur amasung Bharat Bhushan na September 2 phongkiba fact finding report adu aranbada yumpham oi amade Manipur gi irang hena kangkhatnaba machak oihelle haiba maralda Manipur Police na EZI gi President Sima Mustafa amade makoi ahum gi mathakte FIR case ani laukhatkiba nei Manipur lengang na makoi gi mathakte action laukhalakpa duga mari lainana EZI gi maikaidagi makoi bo phaba punba tawdanaba Supreme Court ta wakalakpadage court asina September 3 ta makoi gi warol taraba matung September 12 fauba makoi bo Faba punba tawdanaba aduga numit asida makata na hearing sathadanaba maraki oiba order takiba nei ngarang Apex Court asida makata na sathagiba hearing aduda Manipur government ki maikaida Solicitor General Tushar Mehta na lepkhe amaromda EZI gi maikaida na Solicitor Advocate Kapil Sibal amasung Syam Diwan ani na lepkhe